Paushedi Yumpok Oiba Maroiba Pau Kharab de Togeri, Chongthok Chongsin Toubasing Boycott Toufam Thok-e PWG. Miam gi Kandana Oijaba Tiduna MLA Pamdegi Jan Taujakrapasing Amazon, disqualification case the mighty crab amusing Amukana Lamdam Ashigi. Miam gi Mute Oina Tolok Pada Boycott Toufam Thok-e Haina, Kangleipak Communist Party People's War Group Marxist Center, Central Media Coordinator Secretary Comrade Lenin Maitina Thadorba, Cherol Amana Haire, Kulai Bible Lupa Siki Cherol Amana Hai. Iramdam asina India da tin kibedaki ngasi phawba aikoi ki miyamna nungai yaifana hinglaktre odpi naibiduna talakli haiba asi lusing bagi maikhum uptuna masagi oibijepta thiribasingna khangjin gedabani Borgios dictator sing asigi machum chaduna hingliba thobunai sing asibu miyamgi yeknabasingni amadi khu sen matum yore loidana asiguma tanja asida makhoidagi lapthokna lehubana apaba oigani assembly constituency singi miyambo apangba siduna sel Arang arak amadi hawakliba nahasing bumaya kaba sinjaki ipakta Irak nahantuna nampu apuda namka karakiba masana Miyamgi mihut amani haiduna layriba misaksingda karigidamak MLA pamdegi jan toribano aiba asisu lebak miyamda hangpam thoktabra ainasu hangle Miyamgi mihut amo oina layrambadagi miyambo karisu laytana lawduna amadi miyamgi apambagi wangbada satkrabasingbo amukhana miyamgi mihut amo oina khallubagi kanaba layribra People's War Group Marxist Center na Indian Electoral Politics ta thajabat thamde Taubudabu Proletariat People's Revolution asina mai paktuna manaba kunai ama semri phawbadi aikhoigi miyamna Indian Electoral Politics asidagi mapung phana mai leithokpa wahakini aiba asi lupasina munna khangi adubu hariba Indian Electoral Politics asidagi lapthok hogdaba tarabadi ngasi aikhoigi mirol asina wariba asidagi saruk sama hena wahogani haiba asi aikhoi punamna khantabagi matam adu hendokle manglam chatki thengkhang kya da miyamgini aina leramba kayana masa masagi khudong chaba yengduna Indian Electoral Politics ta hakthena natragana na koina na yoksinduna lakpana ngasidi leklu bamaikeida putharaba khunai amo eraklibani haibada haiman bathokloi haukiba asoiba kya asuba chumthokna bakedamakta lup asiga wakhalon manaba lupsing amadi miyamga thengkhang kya da kumna khanna nainaduna new democratic amakedamakta Marxist doctrine ta jumpham oiduna sangchelakliba jawol ihu asida miyam hupna wakhal taminaduna sangchenminaba matam thegle aina sumakhatana phongdorakle Atopa pau amadana Manipur da Khamen Asinba keji amadalo pacham ki bathakta Yonnare awang thangba amadi kha thangba India get testing da nong kana chuba amadi ising isak thoki badagi awang nong pukta maru oida Manipur da pusilaka da bazana thangna pa polam sing marang kaina pusilak pa phangdabada lamdam asida supnagi kilogram amadalo pa kun kuntra piramba Khamen Asinba haujik lo pacham ki mathakta yonba thengnare amarom da Consumer Affairs Ministry na thadorakba data ge matuk ina leibak asida Khamen Asinbagi changcheta khwaidagi ahongba mamal asi kilogram amada lupa yangkhaini aduga khwaidagi tapa mamal na lupa chamani aduga khwaidagi tangba mamal na lupa chamani adumoinamak hariba mamal asi state kharadadi hena taba yauri lebak asida Covid-19 santorakba thingnana bala kholakpa section thorangi saruk ama oina lebak sinba thungna lockdown thamkiba amadi laichat asina maram oiduna lalot ite kilamda khamthengna amangba pirakhiba asigi yenglaga lockdown leiringa oiramba potchaigi mamal amadi lockdown Matung do oirakliba mamal sing yengsilubada chawna khetnaba thengnarake lockdown mamangda tilho kilogram amadal pa kun dagi kuntra phawba piramki adom oinama Covid-19 lakpadagi lupa nifu manga dagi yangkhai phawba Yonnare lupa kuntra piramba alu lupa nifu yore lupa chama kun piramba chanam lupa cham yangkhai dagi chani yore hawai chengi mamal la thoidona ahongba litaba su kaithel da phangba enchang nabi singi mamal de adumak marang kaidaba maramna hengkan pa thengnare 5 kilogram amadal lupa 5 kilogram amadlupa marfu pire umrok amadlupa taragi changda pire sahi khuti ki parang kain amadi hongna jolamba laiwasu pungkak chawbada ahungi mamalda mapulda lupa nifu yangkhai pire thangjing amadlupa kunthapanga nifu pire pungkak chawba mairel amadi khongtom sing lupa yangkhai humpu Yonnare Baragasida nauna mioi ahum Leikhidaba Tharaga Covid na sian kiba masing yangkhai Youkhre High Court of Manipur ki judge L.Jamir Positive Oikhre Haukiba pung kunbari asigi manungda porong patta leiba Jenims Hospital da Covid-19 positive oiba mioi ahum Leikhidaba Tharaga Manipur da laichat asina sikhiba migi masing punna yangkhai Youkhre amrom da High Court of Manipur ki Justice L.Jamir ngasin Covid-19 test wada positive oire haiba khangba ngamkhre judge asi kamdona positive oire kibano haiba khangba ngamtre adumak po thajaba yaba mafamdagi phangba pau amagi matung inadi handakta Andro Assembly Constituency ki ex MLA T.S. Kumar amasung mahakka
lambana ki Dr. Nimaichal Luangkagi case tha anigi manungda loisinana Supreme Court na jatang pirak padagi case asi open court trial satharakibani trial aduda saruya ki Guwahati dagi lakpa senior advocate ama COVID-19 positive oiram ki mangon dagi longnarak po oigadra haina khanare amaramda Jennings ki authority dagi phangba report ki matung ina hanbo ina Leikhidaba Mioi asi Thawal district ki manung chana leiba lilong singkham makhalai kai dagi Khairuddin Kawe mahaki sahi humpugo humdai Suraba Mioi asi tha asi ki Tharaga humdai COVID-19 positive oiduna Jennings da pukhalakutuna laikandarakibani matam khara hospital asida laikandaramlaba matungda ngarang nungthil pung 5 minute kun rom chatpada Leikhidabani Leikhidaba Mioi asi masada hana aruba anaba leiba Mioi nati haire ani sebo oina Leikhidaba Mioi aduna Impal East district ki manung chana leiba Khetri Bengundagi Muhammad Khasim Ali Kawe masagi sahi 105 rom Suraba Mioi asi tha asi ki Tharaga humdai COVID-19 positive oina thengnabadagi Jennings ke COVID ward laikan natuna leirakibani mak ngasi ayuk chawrak na pung 5 minute pam kontrarom tarakpada Leikhidabani Leikhidaba Mioi asi ana BP stroke tokiba amadi hypertension ki anaba leiba Mioi ni haire ahom subo in Leikhidaba Mioi asi Impal East district ki manung chana leiba jari pok sangam dabidagi MD Abdul Ali Kawe masagi sahi humpum doirom Suraba Mioi asi ngarang hospital asida laikannaba pukhalakpada COVID-19 positive oiba thengnabadagi laikan naramlaba matunga sinong tilpung 3 minute kontrarom tarakpada Leikhidabani Leikhidaba Mioi asi su mamangda BP stroke tokiba leire haire asi haksang sing asi protocol ki matung ina mathau taba section tharang se lokhat paga loidana aroiba mathau mangam pangthokna ba district authority singda khosinagre haire Delhi ki BJP president corona positive oikhre Delhi BJP president Adesh Gupta na maha COVID-19 positive oire haina kasi phongdokhre ayak na huki basayulda laheu khara haurakpadagi COVID test ama tawthoke report adu negative oike haksang nungaitana leibadagi amukana test tawbada hausi COVID-19 positive oire haina mahakna hindi da due tawrakre yamna angakpa pau amadana mobile phone charger na mapuroiba hatpagidamak Kolkata ukel ponchigi jail gi jerak pikre mobile phone charger amagi mari aduna mapuroiba bu hatkibagidamak West Bengal gi North 24 Paraganas district da fast track court amana ukel lupi amaba ponchigi jail gi jerak pikre Assistant District and Session Judge Sujit Kumar Jana Ningthoga Banamita Okil Anandita Palwa Magi Mapuroiba hatpagidamakta conviction pikhi jail da ponchigi jerak amasung lupa liching tara fine gi jerak pikhi evidence mahan bikanu court aduna mahaki maran fangki amasung madugidamaksu mahakpo jail da sahi amagi jerak pikhi Serak animak adu matam amada da punna pagani haina jas aduna wail take miat adu hana mangjong na atamna na leplaga sathakibani hairaduna special public prosecutor Ribas Chatterjee na capital punishment pinanaba takshin ki nakala maromda Karnataka minister ani positive oikhre Karnataka gi chief minister BS Yedurappa gi cabinet minister ani amaga home minister Basab Raj Bombay amasung Port Minister ke Gopal Hiya COVID-19 positive oikhre laina asina nakiba te minister singdi Forest Minister Anand Singh Tourism Minister C.T. Rabi amasung Agriculture Minister B.C. Patel ne aroibada content sing asigi maroiba pau khara asi bo pau damjari ba Manipur local news YouTube channel amadi Facebook page asidagi yengbiri bo punamak pothaga chari loinana channel asina domda kana rabadi subscribe like and share to ba ka video punamak po amakhan na thaga chari